Ngasi nungdarin phongkiba kanglaipa ki mairagi pause dagi maru oiba pau khara khangasaraga miyamda khudo tamjage chingnaningai oiba maungda mioi ama sirei khulai faiba lalharu amagi aron athuki pau yeknaba singda pithoktuna lup adugi lami awafamna tahanbada hakthengna chenabane haiba mioi ama lalharu adugi mioi singna faraba matungda amu hana tawdanaba warak watem chatharaba matung CSO sing amade imu manugi mioi singda kuchina kharaba matung chingnaningai oiba maungda lakkanaba ngamdana laikhidre haire laikhidraba mioi adu kangsup chiru dagi marangir chiru jaini fugatare apopa soneng chiru kawi mangra numidang pung mapangga minipu mangaram tab matamda rims hospital da pukhatuna laikkanaraba matungda laikhidabane haire asi bhagsang rims mokta thamkrei misi asigi matangda hauju phawi oinadi chapchaba pau phangba ngamjrei khunja singna bom ahum lairaba thengna khrei tha asigi taraga marida jiribam district ki jiribam police station gi manungsana mobung maitei khulda CRPF amasung state force ki apunba timda kuki terrorist singna kapsilakpane haina chingnaba bom ahum khunja singna thengna khrei jiribam police ki phangma paugi matung enadi ngasi numiyung mapung taraga nithoi taba matamda mobung khunda leiba ngangbam Chandra Kumar sei humfuga manga kawba miyo asigi yumge toilet manakta bom ama taramba thengna ke madugi matung khunja singna makha tana thibagi thabak chathabada Chandra Kumar ga thangnana laiminaba Suru Chandra Maitai amade Santa Maitai gi hingolda su bom amamam layamba khunja singna thengna ke ngasi thengna kiba bom ahum adugi manungda ani di pokhai dribane aduga amana pokhai khraba bom ne haire tungda jiribam police ki team ama laktuna bom ahum adu soida ngamna lokhatke ngasi phangkiba bom ahum adu kuki metron singna saijang khulom dagi morbong Maitai khulda security force landarak pada kapsilakpa oirangani haire Moreh da leiba Commando Police sing tha ahum dagi hena lahelo heraga tha manga chumna lahembadagi awaba kaya mayokna dun leire Moreh da Commando Police sing pochei leibada pidre gas Cheng amadi chana thaknaba phangdabadagi awaba mayokna re mamang sei lising ani sumna kungo humdagi me ahum dagi hauna Manipur da tholiba kanglu ani gi sathiraba lan asida khwaidagi hena so alaba Moreh border town asingak senabagi damak Manipur langana Commando Police personnel sing thajunun lahembagi Ningchi niyom sing adu ngang na chatre Commando Police sing na Moreh border town na tha ahum khaktamak lehelaga sindopagi thabak chathagani haiba adu ngang na chatabadagi hauzik Moreh border town da lariba Commando personnel sing Moreh down tawre haire pause asina phangba paugi matung inadi hauzik Moreh border town da Imphal West ki Commando team ahum Imphal East ki Commando team ahum amadi Kakching ki Commando team ama leire mathakta pankhriba Commando team sing ase tha ahum gi oina Moreh da thajilakpane aduba hauji tha ahum hengkraba fawba makhoi mafam aduda makha tana lahembadagi tha manga sujilakle haire pawachin hai hauji tha manga sujilakla fawbada Manipulanga ki home department ki maikaidagi Commando team sing ase lawthopagi thaba amata pakhalaktre tha ahum khudingi Moreh da leiba Commando team sing sindokani haina thokkiba lenga ki order adu ngangna chatre maram aduna hauji Moreh border town da lariba Imphal West Imphal East amadi Kakching ki Commando personnel sing moral down tawba haibadu oire maduna lenga thokkiba tha ahum khudingi Commando team sing sindok sinjin tawgani haibadu ngangna chatpiu haire amaramda hauji Moreh border town da lariba Commando sing asi chana thaknabagi polam phangdabagi su yamna sawna awaba mayoknare Moreh border town da kuki singna famliba dukal singda Commando Police singi oina chana thaknaba polam amata leibada pide maduna hauji chak thongnaba gas Cheng amadi atai mari leinaba chana thaknaba polam sing Commando personnel singna phangdabagi awaba mayoknabani oiliba phibama si Manipur langangna ko anaba athuba matamda miyang changbiu haire amaramda Imphal to Moreh helicopter service asisu tha ahum hena service tawba lepkhre helicopter service lepkhiba asina Commando Police singi chathok chasingi khudong chaba pura kakre laikhagi lambida Commando Police sing chathok chasin tawba matamdadi kuki narco terrorist singna mafam kyada lumduna ambush tawbagi thabak chatharakpana helicopter sijinaduna transfer posting gi thaba amadi chana thaknabagi polam sing phangambagi thabak chathaba adu hauji helicopter service lekhibadagi yamna chawna awaba mayoknare haire ngarang ahing sakhangdaba singna editor loya lakpagi yumda nomai round kaya marung kapsilam lei journalism gi lamda singnaba oirabadi compromise tawroi loya lakpa ngarang ahing nongyai matung pung 12 minute kolom taba matamda Imphal da numi khudingi phongba pause naharogi thogdangi editor khoirom loya lakpagi Imphal East ki kongkha khabam lai harapha manakta leiba masagi yumgi geta sakhangdaba mioi kharana nomai round kaya marung kapsilam le haire nomai kapsilam gi thogdo asigi matangda
editor loya lakpana phongdorokpagi matung inadi ngarang numidang pung 12:00 taba matamda masagi mayumda namai kapsilamle habagi pau mahaki mamau nupina mangonda telephone tawduna khangalakki mamau nupina phongdorokpagi matung ina baba aikhogi yumda namai kapsilamle aduna yumda halaklaganu presta adumak lairo hana khangalakki adubu masagi yumda namai kapsilamle harabadina tumina laisiba ngamdabadagi mahaki press ki staff kharaga lojina namai dangda masagi mayumda lakhi hairi mahaki mayumda tunglaba matungda yumgi gate maktada nomai kapsilamagi makhul mari manga lairamba thengnabata natada kapthokraba nomai marugi tokning taruk laimaida taduna lairamba thengnaki masigi matungda ngarang ahingdi presta amu hanba tawduna masagi mayumda laiki hairi ngasi ayu hangang police ki kanggu amadi forensic science ki kanggu mahaki mayumda laktuna thoki thawdu adugi matangda thijin humje bagi thabak chathaki baga lonena kapthokraba nomai tokning sing mafam adudagi police ki kanguna recover tawki lonena hangang police station case ama lakhatuna makhatana thijimagi thabak chathakre hairi editor loya lakpada makhatana phongdorokpagi matung inadi press ki simphama sida yeknaba leite marup leite haiba panamda pause ki thaba achi tawtuna lakhibani adubo mangonda piramba security school adu jungi tang manga dagi karigom maram amata pidre lauthoki masigi matungdagi mahaki punsida singnaba manbagi thabak chatharaki madudagi hauna mayumda leitana press lecture adumak lairakibani chatharariba thawnga si yamna nungaite mahapu hatke harabadi phongna adum hatpiu professional line da try tawraklabadi kaidongai dasu compromise tawro haiki mahana makhatana phongdokibada jungi tang manga da naharogi thawda pause da pau ama phongki pau adu phongba hek nungamba numidang pung 10 taba matamda press tagi mayumda halakpa matamda sangafam yorokpada mahaki gari gi matungda mahapu question chanaduna inarapagi khudam phangki madudagi sangafam mapadagi mahaki gari edu U-turn tawraga press ta halaktuna laiki madugi matungdagi yumda sungan handana press adumok lairekiba madugi matungda ngarang masagi mayumda nomai kapsinbagi thawdo achi thokibane hairi mahak nahai thawdo asigi matangda all Manipur working journalists union amadi editor guilds Manipur na singbada aiba wakal chero pituna khangan basu laikre hairi coming operation chata bada Moreh da laiba gobazangi yumsingda Myanmar masa humpu lairamba theknakhrei ngara mafroga mapan suba border security force manga suba Assam Rifles amasung Moreh da laiba Manipur police ki combined team amana border town Moreh gi gobazang area da joint operation chathaba matamda mafam aduda laiba tonga tongamba yum 32 da Myanmar masa humpu rom lairamba thengnakhre hairi pausi asina Moreh police ki phangba paugi matung inadi joint operation ado gobazang Moreh gate number 5 tagi chathaba hauki mafam aduda lairamba tonga tongamba yum 32 da Chang yengba matamda nupi angang yaungna Myanmar dagi sangsilakpa Myanmar macha humpurom adu lairamba thengnakhibani hauji phawgi oinadi makhoi Myanmar da thindokpagi wafam leitri hairi Moreh police ki pawasina makhatana hai Myanmar dagi sangsilaktuna changjafam lauduna lairamliba Myanmar macha sing adu cherolgi oina Moreh police station da kokhatuna masa gi photo lawba amadi sahi tawhambagi thabak chatharagani masigi damakta makhoigi tongamba file ama hangduna Myanmar dagi chensilakliba miyoi singa sigi chapchaba masang maming khangdoknaba thabak pakhalagani hairi hauji Myanmar da thokliba lan asina maram oiduna makhatana Myanmar macha kaya Moreh border town da changsilakpa yabagi oithokpa yamna chauna lei gobazang dagi hauraga phaiton phaba border gi paring asida Myanmar macha kaya changsilaktuna laisile habagi pausu phanglei maduna makhatana joint operation chathaduna miyoi kaya mok changsilakpa leirabge haibadu khangdokpagi thabaksu chatharagani hairi